Megha Camp Pangthokkhre, Center for Financial Literacy amasung Lead District Manager Thoubal na sinduna Wangjing Kodompokpi Sports Complex ta leiba Relief Camp ta Nongmagi Oiba Megha Financial Literacy Camp ama Pangthokkhre. NABARD amasung RBI gi lamjing makhada SBI na sponsor tawraga pangthokpa Megha Financial Literacy Camp aduda SDO Office Thoubal gi Nodal Officer Arambam Ruhini Kumar, Lead District Manager Dr.Mutum Utam Crystal Foundation gi Assistant Area Manager Moisham Khaling, CFL Thoubal gi Manager Marshida Asemna mathang shitna athoiba mithung thouram amasung akhanaba mithung oina saruk yaki. Megha Camp aduda Thoubal District ta leiriba Tongan Tongan bank sing amadi line department gi expert singna makhoi gi bank amadi department na meeyamgidamk paikhatliba scheme singi matang da ngangkhi. Thouram aduga mari leina ngangbada Lead District Manager Dr.Mutum Utam na haikibada ngasigi Megha Financial Literacy Camp asi maruoina Manipur da thokliba kanglup ki irang asida mayumakai leitabadagi lanjen naraktuna relief camp ta leiriba inmate singda bank amadi Tongan Tongan department singna piriba khudong chaba sing adu mamutana khanghanbaga loinana masigi kanaba adu fanghanabagi pandamda pangthokpani. Relief camp ta leiriba inmate singnasu camp asida saruk yaba khaktanatana masigi kanaba asi soidana launaba hotnagadabani. Masida Lead District Manager gi maikaidagi pangba yaba mateng pangani haina mahakna makhatana fongdorakhi. Loinana Megha Financial Literacy Camp aduda medical camp amasu pangthokhi. Relief camp da leiribase khwaidagi waraba ngasigi matamno khwaidagi waraba mioi singni adu hairiba relief camp sida leiriba singsida khogi bank ki oiba kari kana balobu ya account hangba bu oiro loan lobu bu oiro adagi department ki oiba kari subsidy scheme lei kari lemna phangba ya ba scheme lei sigi matangda awareness pb na ba khogi bank Thoubal da leiriba bank branch kungani thoi lei adu bank oina mapung haijara ba da bank tare nipan khazna phaba bank leiri sigi branch me agi mihut loin lakpiraga moi gi leiriba scheme singse khogi takpiraga adagidi khogi inmate sing dasu khogi doubt leiriba sise clear oina khoi ngasi platform sinjabane aduga line department agriculture veterinary adagidi fishery kvk Thoubal da leijari sigi myam su expansion loi la kan da khoi demonstration su pijagani aduga lam leiriba myam sigi leiriba department myam sigi scheme myam leiriba si prajada khoi khanganaba koina si gudong sabasi lojabani aduga khogi next phase oina matangi khambokta leiriba relief camp sina koina matangi phase tawjagani aduga sigi se loishala matung sida khogi Thoubal district leiriba mayam sa literacy singsi piraga khogi main target kaina kanda ngasi lo singuba adagidi khogi business tawraga hingjaba singda bank tagi sendo yam pikpada loan lawraga magi business henna papangal angkhatnaba sigi pandamda koina sinjabani aduga matam lakpa singda khogi la khungam singda financial literacy camp tawningbai leiragadi LDM Thoubal amasung Crystal Thoubal da habiduna sigi financial literacy camp si sinbada mateng pangbiu amasung khogi agenda di Thoubal da leiriba praja singse khogi financial independence financial freedom lehenba